Kung may kunang hepang yun, hello ma'am, ngasigi ko ay ma'am from dahil ngasi ano mong vlog mapura lahat sa rin dito ay ngasigi vlog ko sa ito kim natin ako ay ngasigi vlog sa daily vlog o daily vlog ko ado ay ngasigi vlog sa hayang sa teachers day niya ko ang singi ado ang singi hayang teachers day niya ado na ngasi sa ay ang singi mo ay school mo baza sa Pilipinas bagi ko ang gift para ay ngasi lobby ro geto ni baza ni ko ado lawra ado lagi halaga na dum sige na kikita ko khara ngam bakra ina chum hapchara ke ba ado ni polo ko chat pudu sa dum khara di hapchara ke ba ko ado i makhata video do i video dum kai chum angam banga chum hapa ga do mayam sa mai video se sumning mina si ngam kamai to ba do do ai gi channel si bo ahan ba u makta wa ga di ahan makta gi channel si subscribe to bira mo do like to bira mo do nu si bira ga di share to to bira mo ko ado pare ai gi video si makhata na sumning mina si haji mayam aduga ai video sida soiba mayamna jingwada nungaitaba aramba kai kai jawraga sum mayamna comment sum habiramo ko ai mathangi video da sum tunthokpa ngam lay jage ko pare makhata na video sum makhata ning mina si mayam sum mayam ai hadi lesson ba loi angangi teachers day ko hai moi oja sing de pin bang gift to aman tang lo biru ge bang si se ko duduna ai haji magi gift lo chalo rani haji tu ge halaga atai mungi thabak sing mathang tung shalani ko de mayam jing mina si ma ma hello ma'am ko ay hali e bajalu tana ko bazar da ina ngasai bazar japanda ina teachers day ki loba ki do bad ma'am do hala ke ucher ke na ha gi bodo da ki imta ma'am do hala pangam dre ba kai gina di ina bazar yora kan da ko nong siam kan chu thare ma dana nong si kana chu bunda na video ka em loba ngam dre ba nong chu boto da nong marak ta loba do ngam dre ba adu da nai video ka em lo hodre adana haji le ko posting do adu ina uhala agi ina atagi ki oja sin da pi na ba e chan pi gi moina oja sin kai pi na polo ro podo do ina uhala agi ba haji ko andai sai kai number bazar gi video sing lo ba ngam hodre adu gi damak ta di ma'am na pi ko ina hai ba di hai gre ba bu hala ke dana adai kim ta uhan ba di ngam hodre ba nong suram dra ga ba di lo ge khan mane ba ada nong se lambi da gi khasi puti tai ba jum da ta ba hangai na tho lambi da mukha tare ado bazar jora kan da mu phajana kan nong ge chu thare ba aduna ni ado ei hoti ke le re ba ma'am da ji uhala age ko sida le ma'am ina nga sai lorak podo ja sing da pin number gi ado si manung ga yawi se ko si file ni file amaga pen amam ga ni ko ja sing ga ado si oina lore cha manana packing ki joina loina cha manana tawale color ama ta da loina cha manana tawale manga khakne na lore sa moi school na ko chani pa gi ti moi di moi school da moi gi teachers day gi program to bagi ne moi do gi pesa hap na ko ta moi gi na han pi gare ba ado sina chani pi gi pi na bane ba do chani pi gi school thina ne ko gi anga pik pani na ina thindok thinjin do wai ha dana lap da to handre ba na ko da ko gi sai na ko yim nak ta lebe school da ne ba dum thai je dana yam chaw ba school na te dana oja yam jam da ma class teacher ngai dana tu sitang pi ra ga dana jam law ja ma class gi du gi manga khak tang sitang law re ba doni ma'am do hojik sida laire do atai makha video mu jeng na si kamai to ba ba do ko ma'am hojik ha hipur na hogale ko do na sina nga sai na laro ko ni ba angang sing chana ba na ice cream ni ba vanilla flavor gi sa chana pina kha kot ka kitang mai lang tha ba mai to pista pudi tham bani tham ma ko tăng khai được khi kia tôi không nghe gì có rồi đấy xin ai chào cái cho nên pi tăng chào cái sắt kare tôi lên mà sana bah laga हम चाचा रने जानी पाना 8 क्लास सखी को आमा से हलागा चाचा रने को
ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯊꯕꯛ ꯈꯔ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯃꯌꯥꯝꯗꯨꯅ ꯍꯣꯔꯦꯟ ꯁꯟꯗꯥ ꯇꯥꯔꯒ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯎꯅꯔꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯨꯡꯊꯤꯟꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯛꯇꯪ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯊꯔꯣꯏ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨ ꯂꯩꯔꯒ ꯊꯔꯣꯏ ꯑꯃꯨꯛ ꯀꯛꯑꯒꯦ ꯊꯔꯣꯏ ꯀꯛꯄ ꯂꯣꯏꯔꯒ ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯔꯣꯏ ꯊꯣꯡꯕ ꯈꯣꯠꯄ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯕ ꯌꯨꯕ ꯀꯨꯁꯨꯝꯅꯤꯀꯣ ꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯕ ꯌꯨꯕ ꯀꯨꯁꯨꯝ ꯈꯔ ꯂꯩ ꯃꯈꯜ ꯈꯔ ꯑꯃ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯀꯣ ꯁꯤ ꯂꯩꯁꯦ ꯌꯦꯡꯉꯨꯁꯤ ꯌꯨꯕ ꯀꯨꯁꯨꯝꯁꯦ ꯑꯁꯤ ꯊꯥꯕ ꯀꯨꯏꯗ꯭ꯔꯤꯕꯅꯦꯕ ꯑꯩꯅ ꯆꯥꯔꯥ ꯂꯧꯔꯒꯀꯣ ꯑꯗꯨꯗꯣ ꯑꯁꯤ ꯑꯍꯥꯟꯕ ꯁꯤꯅ ꯑꯍꯥꯟꯕ ꯁꯥꯠꯂꯤꯅꯦꯕ ꯁꯤꯒꯤ ꯖꯥꯠꯁꯦ ꯐꯖꯕꯅꯦ ꯌꯦꯡꯉꯨꯁꯦ ꯀꯩꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯦꯕ ꯁꯤ ꯃꯌꯥꯝꯁꯨ ꯄꯣꯝꯃꯦ ꯁꯤ ꯃꯥꯒꯤ ꯃꯁꯥ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝ ꯄꯣꯝꯃꯦꯕ ꯁꯤꯗꯁꯨ ꯑꯃ ꯄꯣꯝꯃꯦ ꯑꯅꯤ ꯄꯣꯝꯃꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯄꯣꯝꯃꯦ ꯃꯁꯥ ꯑꯗꯩ ꯁꯤꯒꯤ ꯃꯇꯣꯟꯁꯤꯗꯁꯨ ꯄꯣꯝꯃꯦ ꯑꯗꯨ ꯑꯗꯩ ꯁꯣꯝꯗꯁꯨ ꯄꯣꯝꯃꯦ ꯂꯣꯏꯅ ꯃꯁꯥ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅ ꯄꯣꯝꯃꯦ ꯂꯣꯏ ꯁꯥꯠꯂꯛꯇꯣꯔꯕꯅꯦꯕ ꯁꯦ ꯑꯁꯤꯒꯤꯁꯤꯁꯨ ꯁꯥꯠꯂꯤꯕꯁꯤꯁꯨ ꯃꯌꯥꯝ ꯄꯣꯝꯃꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯥꯠꯂꯛꯇꯣꯔꯕꯅꯤ ꯐꯖꯗ꯭ꯔꯥ ꯑꯗꯒꯤ ꯑꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯁꯤꯅ ꯃꯈꯜ ꯑꯃꯀꯣ ꯑꯁꯤꯅ ꯃꯆꯨ ꯑꯃ ꯑꯁꯤꯒꯤꯁꯤꯅ ꯑꯣꯔꯦꯟꯖꯅꯤ ꯐꯖꯕꯅꯦ ꯌꯦꯡꯉꯨꯁꯦ ꯑꯁꯤꯁꯨ ꯀꯩꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯁꯤꯁꯨ ꯊꯥꯕꯀꯣ ꯑꯗꯣ ꯅꯦꯝꯅ ꯂꯣꯏ ꯁꯥꯠꯂꯦꯕ ꯃꯁꯥꯁꯤꯡꯁꯤꯗꯤ ꯃꯁꯥꯗꯒꯤ ꯀꯥꯈꯠꯍꯧꯕꯁꯦ ꯑꯁꯤꯅ ꯌꯥꯝ ꯊꯨꯅ ꯁꯥꯠꯂꯦꯕ ꯅꯦꯝꯅ ꯋꯥꯡꯁꯨ ꯋꯥꯡꯈꯠꯇꯕꯀꯣ ꯑꯁꯤꯁꯨꯅꯦ ꯌꯦꯡꯉꯨꯁꯦ ꯑꯁꯤꯁꯤꯅ ꯑꯣꯔꯦꯟꯖꯇ ꯃꯊꯣꯟ ꯅꯥꯏꯕꯀꯣ ꯉꯁꯥꯏꯒꯤꯅ ꯃꯊꯣꯟ ꯅꯥꯏꯕꯤ ꯅꯠꯇꯦꯗꯅ ꯑꯁꯤꯅ ꯃꯊꯣꯟ ꯑꯃꯨꯛ ꯅꯥꯏꯕꯤꯅꯦꯕ ꯑꯁꯤꯒꯤꯁꯤꯗ ꯀꯌꯥꯝ ꯆꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯁꯤꯒꯤ ꯁꯥꯠꯄꯁꯦ ꯑꯁꯤꯒꯤꯁꯤꯗꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯦꯕ ꯑꯍꯥꯟꯕ ꯐꯥꯁ ꯁꯥꯠꯂꯛꯄꯗꯣ ꯑꯗꯨꯒꯗꯤ ꯈꯨꯆꯥꯎ ꯑꯃ ꯇꯧꯋꯦꯕ ꯂꯩꯁꯦ ꯌꯥꯝꯅ ꯍꯟꯗꯛ ꯈꯔ ꯄꯤꯛꯊꯔꯛꯑꯦ ꯀꯨꯏꯅ ꯇꯧꯔꯤꯗ ꯑꯗꯨꯗꯤ ꯈꯪꯗꯦ ꯈꯔꯗꯤ ꯀꯨꯏꯔꯦꯀꯣ ꯁꯤꯁꯤꯅ ꯁꯥꯠꯄꯀꯣ ꯑꯗꯒꯤ ꯑꯁꯤꯁꯤꯅ ꯑꯩꯅ ꯅꯍꯥꯟ ꯐꯗꯤꯒꯣꯝ ꯊꯥꯕꯅꯦꯕ ꯑꯁꯤ ꯍꯤꯡꯗꯣꯏꯔꯥ ꯁꯤꯗꯣꯏꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯤꯡꯒꯗꯕꯒꯤ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦꯕ ꯑꯗꯣ ꯍꯤꯡꯗꯣꯏꯔꯥ ꯁꯤꯗꯣꯏꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯅꯍꯥꯟ ꯊꯥꯈꯤꯕꯅꯤ ꯁꯤꯁꯦ ꯆꯥꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯇꯕꯀꯣ ꯑꯗꯨꯅ ꯂꯩꯔꯒ ꯊꯥꯕꯅꯦꯕ ꯕꯖꯥꯔꯗꯒꯤ ꯑꯗꯒꯤ ꯁꯤꯅꯅꯦ ꯅꯍꯥꯟ ꯑꯃꯈꯛ ꯁꯥꯠꯍꯧꯕꯗꯣ ꯑꯗꯨꯒꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯌꯥꯝ ꯁꯥꯠꯂꯝꯃꯦ ꯑꯁꯤ ꯑꯉꯧꯕꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝꯅ ꯃꯥꯏ ꯑꯉꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯒ ꯁꯥꯕꯗꯣ ꯑꯗꯨꯒꯤꯗꯣ ꯃꯥꯟꯕꯅꯦ ꯌꯦꯡꯉꯨꯁꯦ ꯁꯤꯅꯅꯦ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯒꯤ ꯂꯦꯕꯨ ꯃꯆꯥꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯀꯣꯝꯂꯥꯅꯦꯅ ꯂꯦꯕꯨ ꯀꯥꯟꯆꯤ ꯂꯦꯕꯨꯗꯣ ꯑꯗꯨꯒꯤꯗꯨꯅꯦ ꯑꯩꯅ ꯊꯥꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯦꯕꯨꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯀꯣꯝꯂꯥꯗ ꯑꯩꯈꯣꯏ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯃꯆꯥ ꯖꯥꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯔꯝꯃꯦꯕ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯃꯃꯥꯡ ꯆꯍꯤꯗꯗꯤꯀꯣ ꯐꯖꯅ ꯄꯥꯜꯂꯦꯕ ꯁꯤꯁꯦ ꯍꯥꯏꯁꯦ ꯈꯨꯄꯥꯟ ꯑꯃ ꯇꯧꯕ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯌꯥꯝ ꯄꯥꯟꯗꯦꯕ ꯀꯩꯒꯤꯅꯣ ꯃꯄꯥꯟꯗꯤ ꯌꯥꯝ ꯁꯥꯔꯝꯃꯦꯕ ꯑꯗꯣ ꯅꯣꯡ ꯇꯥꯕꯗ ꯅꯨꯡꯁꯤꯠꯀꯤꯗꯨꯅ ꯃꯄꯥꯟꯗ ꯂꯣꯏ ꯀꯦꯟꯈꯤꯗꯅ ꯏꯄꯥꯟ ꯄꯥꯟꯗ꯭ꯔꯦꯕ ꯑꯃ ꯃꯨꯜꯂꯝꯃꯦ ꯃꯈꯥ ꯊꯪꯕꯗ ꯑꯃꯁꯨ ꯃꯨꯜꯂꯒ ꯃꯆꯥ ꯑꯃꯁꯨ ꯀꯦꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯁ ꯍꯥꯀꯨꯝ ꯄꯥꯟꯕꯁꯤꯗꯤ ꯑꯁꯤꯒꯤ ꯂꯦꯕꯨꯁꯤꯅ ꯀꯔꯤꯒꯤ ꯈꯨꯄꯥꯟꯅꯣꯅꯦ ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯄꯥꯟꯗ꯭ꯔꯦ ꯁꯤꯗꯁꯨ ꯑꯃ ꯈꯔ ꯃꯨꯜꯂꯦ ꯍꯦꯛꯄ ꯌꯥꯔꯦ ꯌꯥꯔꯦ ꯑꯇꯩꯗꯤ ꯍꯦꯛꯑꯔꯣꯏꯒꯦ ꯑꯇꯩꯗꯤ ꯃꯨꯟꯗ꯭ꯔꯤ ꯋꯥꯠꯂꯦꯀꯣ ꯂꯩꯖꯒꯤꯅꯤ ꯈꯔꯅꯤ ꯂꯩꯔꯒ ꯍꯦꯛꯄ ꯌꯥꯒꯤꯅꯦꯕ ꯑꯇꯩꯁꯤꯗꯤ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯂꯩꯖꯍꯧꯔꯅꯤ ꯑꯇꯩꯁꯤꯗꯤ ꯍꯦꯛꯑꯔꯣꯏꯒꯦ ꯑꯅꯤ ꯂꯩꯔꯦ ꯑꯃ ꯀꯦꯟꯕ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯆꯥꯅꯦꯕ ꯑꯗꯨꯅ ꯈꯔ ꯑꯗꯨꯒꯤꯗꯨꯒ ꯑꯍꯨꯝꯗꯤ ꯁꯨꯔꯦ ꯑꯍꯨꯝ ꯈꯛꯇꯤ ꯍꯦꯛꯑꯦ ꯄꯥꯜꯂꯤꯁꯦ ꯌꯦꯡꯉꯨꯁꯦ ꯏꯄꯥꯟ ꯄꯥꯟꯗꯦ ꯍꯟꯗꯛꯇꯤ ꯑꯍꯥꯟꯕ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯟꯕꯗꯨꯗꯤ ꯃꯅꯥ ꯑꯝꯇ ꯎꯗꯕꯤꯅꯤ ꯀꯩꯅꯣꯅꯤ ꯈꯨꯄꯥꯟ ꯑꯃ ꯇꯧꯕ ꯁꯤꯅ ꯀꯦꯜꯂꯝꯕꯗꯣ ꯁꯤ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯀꯌꯥꯝ ꯍꯧꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯑꯗꯣ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯁꯤ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏꯔꯦꯟ ꯃꯥꯟꯕꯤ ꯃꯣꯔꯣꯛ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩ ꯀꯧꯅꯕꯗꯨꯗꯤ ꯈꯪꯗꯦꯕ ꯁꯥꯕꯕꯨꯗꯤ ꯌꯥꯝ ꯁꯥꯕ ꯌꯧꯗꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨꯒꯁꯨ ꯃꯅꯝ ꯑꯗꯨꯝ ꯍꯥꯏꯔꯞ ꯃꯅꯝ ꯅꯨꯡꯁꯤꯔꯒꯅꯦ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯆꯥꯕꯗꯁꯨ ꯃꯦꯠꯂꯒ ꯆꯥꯕꯗꯀꯣ ꯑꯗꯒꯤ ꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯆꯄꯣꯟ ꯄꯥꯝꯕꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯕ ꯆꯄꯣꯟ ꯄꯥꯝꯕꯤꯁꯤꯁꯨꯅꯦ ꯁꯤꯅ ꯄꯥꯟꯕ ꯆꯄꯣꯟꯁꯦ ꯑꯆꯧꯕꯤ ꯖꯥꯠꯇꯨꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯆꯄꯣꯟꯁꯦ ꯍꯥꯀꯨꯝ ꯍꯦꯛꯄꯗ ꯃꯁꯥ ꯂꯣꯏ ꯀꯛꯊꯈ꯭ꯔꯦꯕ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯄꯥꯟꯕꯗꯤ ꯄꯥꯜꯂꯦ ꯑꯗꯣ ꯍꯥꯀꯨꯝꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯌꯧꯗꯦ ꯑꯗꯣ ꯄꯥꯟꯕꯗꯤ ꯌꯥꯝ ꯄꯥꯜꯂꯦ ꯀꯨꯝꯁꯤꯁꯨ ꯄꯥꯟꯗꯦ ꯍꯥꯏꯁꯦ ꯍꯥꯀꯨꯝꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯟꯕꯀꯣ ꯍꯧꯖꯤꯛ ꯈꯔ ꯆꯥꯎꯈꯠꯂꯦ ꯆꯥꯎꯒꯗꯕꯨꯗꯤ ꯈꯔ ꯋꯥꯠꯂꯦꯕ ꯑꯆꯧꯕꯤ ꯖꯥꯠꯇꯨꯅꯦ ꯁꯤꯁꯦ ꯄꯥꯜꯂꯤꯁꯦ ꯃꯌꯥꯝ ꯄꯥꯜꯂꯤꯁꯦ
ꯁꯤꯅꯅꯦ ꯖꯦꯡꯉꯨ ꯆꯐꯣꯟꯗꯣ ꯑꯃ ꯀꯦꯜꯂꯒ ꯂꯩꯔꯝꯃꯦꯕ ꯐꯠꯇꯕ ꯑꯃ ꯆꯥꯎꯕꯒꯤ ꯆꯥꯡꯁꯦ ꯁꯤꯃꯨꯛꯇꯤ ꯆꯥꯎꯔꯦꯕ ꯂꯦꯕꯨꯗꯨꯅꯤ ꯉꯁꯥꯏꯒꯤ ꯀꯣꯝꯂꯥꯗꯣ ꯑꯗꯣ ꯆꯥꯝꯊꯣꯛꯑꯒ ꯄꯨꯁꯜꯂꯛꯑꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯈ꯭ꯔꯒꯦꯀꯣ ꯁꯦ ꯍꯌꯦꯡ ꯆꯥꯕ ꯃꯇꯝꯗ ꯅꯨꯡꯊꯤꯟꯗꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦꯅꯀꯣ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯊꯝꯃꯒ ꯃꯈꯥꯗ ꯑꯣꯏꯅ ꯁꯨꯝ ꯊꯝꯃꯒꯦ ꯉꯥꯏꯈꯣ ꯅꯪꯅ ꯍꯦꯛꯄ ꯍꯩꯔꯣꯏ ꯃꯥ ꯍꯦꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯄꯇꯥ ꯍꯦꯛꯑꯦ ꯀꯅꯥꯅ ꯍꯦꯛꯑꯦ ꯍꯧꯖꯤꯛ ꯀꯔꯤ ꯄꯇꯥ ꯍꯦꯛꯑꯦ ꯍꯧꯖꯤꯛ ꯊꯔꯣꯏ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯁꯦ ꯄꯥꯏꯁꯦ ꯅꯪ ꯄꯥꯏ ꯑꯩ ꯍꯦꯛꯀꯦ ꯍꯧꯖꯤꯛ ꯀꯣ ꯅꯪ ꯍꯦꯛꯀꯅꯨ ꯅꯪ ꯍꯩꯔꯣ ꯍꯧꯖꯤꯛ ꯍꯦꯛꯂꯛꯑꯦ ꯍꯧꯖꯤꯛ ꯍꯦꯛꯂꯛꯑꯦ ꯉꯥꯏꯈꯣꯀꯣ ꯁꯤꯃꯒ ꯍꯦꯛꯈꯤꯒꯦꯀꯣ ꯍꯦꯛꯑꯣ ꯁꯦ ꯅꯪ ꯄꯥꯏ ꯆꯣꯟꯊꯣꯛꯑꯣ ꯁꯤꯒ ꯑꯅꯤꯃ ꯂꯩꯔꯦ ꯑꯅꯤꯃ ꯂꯩꯔꯦ ꯑꯗꯨꯒꯩꯗꯤ ꯑꯃꯈꯛꯇ ꯍꯦꯛꯂꯛꯑꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒꯩꯗꯤ ꯍꯥꯏꯔꯛꯑꯣ ꯍꯦꯛ ꯂꯣꯏꯗꯣꯔꯦ ꯍꯧꯖꯤꯛ ꯍꯦꯛꯏ ꯀꯟꯅ ꯍꯩꯕ ꯍꯩꯔꯦ ꯁꯦ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯔꯣꯏꯁꯦ ꯑꯃꯨꯛ ꯀꯛꯑꯒꯦ ꯊꯔꯣꯏꯁꯤꯁꯨ ꯀꯛꯑꯒ ꯁꯤꯁꯨ ꯀꯔꯤ ꯄꯠꯇꯥꯁꯦ ꯑꯁꯤꯁꯨ ꯈꯤꯛꯊꯔꯒꯀꯣ ꯁꯤ ꯈꯤꯛꯊꯔꯒꯦ ꯑꯗꯨꯒ ꯈꯤꯛꯊꯔꯒ ꯄꯨꯟꯅ ꯀꯩꯅꯣꯝꯃꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯒꯦ ꯁꯤ ꯂꯣꯏꯅꯗꯤ ꯊꯝꯗꯣꯏ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯍꯦꯛꯆꯜꯂꯛꯄꯩ ꯋꯥꯅꯤ ꯑꯩꯁꯦ ꯍꯦꯛꯆꯜꯂꯒ ꯊꯝꯒꯦꯅꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯊꯔꯣꯏꯁꯦ ꯍꯥꯟꯅ ꯀꯛꯈꯤꯒꯦ ꯃꯆꯨꯁꯤꯗꯤ ꯐꯖꯕ ꯈꯔ ꯋꯥꯠꯂꯦ ꯃꯆꯨꯁꯤꯗꯤꯀꯣ ꯑꯗꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯕ ꯂꯣꯏꯗꯕ ꯈꯔꯁꯨ ꯂꯩꯅꯍꯧꯔꯤ ꯑꯗꯣ ꯃꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯀꯣꯟ ꯐꯦꯡꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯁꯥꯡꯅꯕꯨꯗꯤ ꯌꯥꯝꯅ ꯄꯨꯔꯥ ꯌꯥꯝ ꯐꯖꯅꯗꯤ ꯀꯩꯅꯣ ꯑꯣꯏꯕ ꯅꯝꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒꯁꯨ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯃꯨꯛ ꯐꯖꯅ ꯁꯨꯝ ꯎꯍꯟꯖꯔꯛꯑꯒꯦ ꯀꯔꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯔꯣꯏꯕꯃꯛꯇꯗ ꯑꯍꯥꯟꯕ ꯎ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯤꯌꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯐꯔꯦ ꯉꯁꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ